ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯕꯣꯔ ꯂꯥꯛꯇꯕ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯃꯤꯟꯅꯁꯤ꯫ ꯂꯩꯃ ꯑꯃꯗꯤ ꯀꯕꯤ, ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ꯫ ꯀꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯔ ꯂꯥꯏꯔꯕ ꯑꯅꯪꯕ ꯏꯃꯨꯡꯅꯤ, ꯑꯗꯨꯒ ꯂꯩꯃ ꯏꯅꯥ ꯈꯨꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯁꯥꯒꯩꯗꯨꯒꯤ ꯑꯣꯏꯅ ꯅꯨꯄꯤ ꯌꯥꯝꯅ ꯇꯥꯡꯉꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯅꯁꯨ ꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯖꯗꯕꯅ ꯂꯩꯃꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯂꯨꯅ ꯇꯧꯏ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅꯃꯛ ꯃꯅꯤꯡ ꯊꯨꯡꯍꯜꯂꯤ꯫ ꯃꯊꯛꯇ ꯃꯕꯨꯡ 3 ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯕꯨ ꯂꯩꯃ ꯏꯅꯥ ꯈꯨꯟꯕ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯅꯥꯄꯟ ꯀꯥꯕ ꯆꯥꯎꯊꯣꯛꯄ ꯃꯁꯥꯗ ꯏꯒꯣ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯨꯄꯥ ꯀꯣꯏꯅꯕ ꯃꯇꯝꯗꯁꯨ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯒꯗꯕ, ꯂꯥꯏꯔꯒꯦꯔꯥ ꯏꯅꯥꯛ ꯈꯨꯜꯂꯒꯦꯔꯥ ꯃꯉꯣꯟꯗ ꯑꯗꯨꯒꯤ ꯈꯦꯟꯅꯕ ꯑꯃꯠꯇ ꯊꯝꯗꯦ꯫ ꯃꯥꯒꯤ ꯊꯋꯥꯏꯅꯕꯨ ꯈꯣꯏꯗꯥꯔꯕ, ꯃꯥꯒꯤ ꯄꯨꯛꯅꯤꯡꯅꯕꯨ ꯌꯥꯅꯤꯡꯂꯕꯗꯤ ꯂꯥꯏꯔꯕ ꯑꯣꯏꯖꯔꯕꯁꯨ ꯀꯕꯤ, ꯃꯈꯣꯏ ꯑꯅꯤ ꯄꯨꯛꯆꯦꯟ ꯃꯥꯟꯅꯗꯨꯅ ꯋꯥꯈꯜ ꯃꯥꯟꯅꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯃꯛ ꯅꯨꯡꯁꯤꯅꯔꯤ꯫ ꯃꯃꯥꯡ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ꯫ ꯇꯧꯕꯇꯕꯨ ꯀꯕꯤ ꯂꯥꯏꯔꯕ ꯃꯆꯥ ꯑꯣꯏꯕꯅ ꯂꯩꯃꯕꯨ ꯃꯅꯤꯡ ꯊꯨꯡꯍꯟꯕꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯣꯏꯕ ꯆꯠꯄ, ꯎꯅꯕ ꯆꯠꯄ, ꯄꯩꯁꯥꯒꯤ ꯊꯕꯛ ꯑꯃꯍꯦꯛꯇꯕꯨ ꯑꯣꯏꯔꯕꯗꯤ ꯂꯩꯃꯅ ꯑꯗꯨꯃꯛ ꯂꯣꯏꯅ ꯄꯨꯊꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯄ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯒꯤ ꯄꯩꯁꯥ ꯄꯨꯊꯣꯛꯄ ꯈꯛꯇ ꯅꯠꯇꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯐꯥꯎꯕꯗ ꯂꯩꯃꯅ ꯃꯇꯦꯡ ꯑꯗꯨꯃꯛ ꯄꯥꯡꯉꯤ꯫ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯑꯉꯛꯄꯅꯤ꯫ ꯃꯁꯥꯗ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯇꯕ, ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯊꯦꯡꯅꯕ ꯑꯗꯨꯅ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯗꯨꯕꯩ ꯅꯤꯡꯗꯨꯅ ꯀꯕꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯕ ꯅꯪꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯂꯒ ꯃꯤꯅ ꯍꯔꯥꯎꯕ ꯎꯔꯒ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ, ꯄꯦꯟꯖꯕ ꯂꯩꯃꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅꯇ ꯂꯥꯛꯏ꯫ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ꯫ ꯃꯤꯒꯤ ꯂꯩꯇ ꯂꯥꯏꯔꯕ ꯂꯣꯏꯅꯃꯛ ꯈꯪꯉꯤ꯫ ꯃꯉꯣꯟꯗ ꯂꯥꯏꯔꯕ, ꯏꯅꯥꯛ ꯈꯨꯟꯕ, ꯊꯥꯛ ꯅꯦꯝꯕ ꯋꯥꯡꯕꯒꯤ ꯀꯔꯤꯁꯨ ꯈꯦꯟꯅꯕ ꯊꯝꯗꯦ꯫ ꯑꯗꯨꯃꯛꯅꯕꯨ ꯀꯕꯤꯒ ꯅꯨꯡꯁꯤꯅꯔꯤꯕꯅꯤ꯫ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕ ꯀꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯥꯏꯔꯕ ꯑꯅꯪꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯕꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡꯁꯤꯡꯅ ꯈꯪꯂꯛꯂꯕꯗꯤ ꯀꯕꯤꯗ ꯃꯥꯕꯨ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯔꯛꯂꯔꯣꯏ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯩ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯄꯥꯡꯕ, ꯀꯕꯤ ꯊꯕꯛ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯃꯅ ꯐꯅ ꯀꯟꯅ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯕꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯈꯟꯗꯨꯅ ꯂꯩꯃꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯃꯥ ꯌꯥꯈꯤꯕ ꯂꯩꯇꯦ꯫ ꯁꯦꯟ ꯂꯩꯇꯅꯕꯨ ꯊꯕꯛ ꯇꯧꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯑꯩ ꯏꯁꯥ ꯈꯛꯇꯪ ꯂꯦꯞꯂꯒ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯒꯗꯧꯔꯤꯒꯦ? ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯆꯠꯅꯕꯤꯁꯤꯕꯨ ꯍꯥꯏꯕꯅꯤ꯫ ꯏꯁꯥ ꯃꯇꯤꯛ ꯆꯥꯔꯦ, ꯂꯥꯏꯔꯤꯛ ꯐꯖꯅ ꯍꯩꯔꯦ ꯍꯥꯏꯗꯨꯅ ꯁꯦꯜ ꯂꯩꯇ꯭ꯔꯕꯗꯤ ꯊꯕꯛ ꯇꯧꯕ ꯐꯪꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯈꯪꯂꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯀꯕꯤ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯂꯩꯃ ꯃꯊꯟꯇ ꯌꯥꯝꯅ ꯀꯞꯆꯩ꯫ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯀꯕꯤꯗꯣ ꯂꯥꯏꯔꯕ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯨꯡꯌꯥ ꯌꯥꯔꯛꯂꯔꯣꯏ ꯍꯥꯏꯕ ꯃꯥ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯈꯪꯕꯅ ꯀꯕꯤꯗ ꯐꯣꯡꯗꯣꯛꯄꯁꯨ ꯉꯝꯗ ꯃꯁꯥ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯆꯩ꯫ ꯂꯩꯃ ꯃꯁꯥꯒꯤ ꯃꯆꯤꯟꯃꯛꯅ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ ꯐꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒ ꯌꯥꯝꯅ ꯈꯦꯟꯅꯩ꯫ ꯑꯩꯅ ꯅꯉꯣꯟꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯁꯣꯏꯗꯅ ꯁꯥꯎꯔꯛꯀꯅꯤ, ꯑꯗꯨꯅ ꯅꯪ ꯊꯕꯛ ꯑꯃ ꯇꯧ ꯍꯥꯏꯒꯦ ꯈꯟꯕꯁꯦ ꯀꯨꯏꯔꯛꯂꯕꯅꯤ, ꯍꯥꯏꯕ ꯉꯝꯗꯦ꯫ ꯀꯕꯤ ꯃꯥꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯊꯃꯣꯏ ꯄꯥꯜꯂꯤ꯫ ꯃꯤ ꯑꯃꯒꯤ ꯏꯃꯨꯡꯅ ꯄꯥꯝꯗꯕ, ꯃꯈꯣꯏꯕꯨ ꯍꯟꯊꯅ ꯌꯦꯡꯕ, ꯂꯥꯏꯔꯩ ꯍꯥꯏꯗꯨꯅ ꯈꯟꯕ ꯑꯁꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤꯅꯤ꯫ ꯑꯗꯨꯅ ꯂꯩꯃꯅꯁꯨ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤ ꯇꯣꯛꯅꯔꯁꯤ, ꯍꯌꯦꯡꯋꯥꯏ ꯅꯨꯡꯗ ꯅꯨꯡꯁꯤꯅꯔꯒ ꯇꯣꯛꯅꯕꯁꯨ ꯉꯝꯗ, ꯀꯥꯏꯅꯕꯁꯨ ꯉꯝꯗ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯔꯣꯏꯗꯕ ꯂꯩꯕꯅ ꯇꯣꯛꯅꯔꯁꯤ ꯍꯥꯏꯕꯁꯨ ꯀꯔꯝꯅ ꯍꯥꯏꯔꯨꯒꯅꯤ? ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯩꯃ ꯂꯣꯏꯅ ꯎꯕꯅ ꯀꯕꯤꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯐꯣꯡꯗꯣꯛꯄ ꯄꯥꯝꯂꯕꯁꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯨꯔꯒꯅ ꯀꯕꯤ ꯑꯗꯨꯒꯨꯝꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯑꯗꯣ ꯃꯤꯀꯨꯞ ꯑꯗꯨꯗ ꯇꯣꯛꯅꯔꯁꯤ ꯍꯥꯏꯗꯨꯅ ꯇꯣꯛꯈꯤꯒꯗꯕ ꯃꯤꯗꯥꯅꯤ꯫ ꯑꯩꯗꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤ, ꯏꯅꯥꯛ ꯈꯨꯟꯕ, ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯥꯝꯕ
ꯅꯪꯕꯨ ꯊꯥꯖꯕ ꯃꯐꯝꯗꯨꯗ ꯆꯠꯂꯣ ꯀꯥꯏꯅꯒ ꯇꯣꯛꯊꯣꯛꯈ꯭ꯔꯕꯗꯤ ꯂꯩꯃ ꯋꯥꯍꯩ ꯑꯗꯨ ꯀꯕꯤꯒꯤ ꯃꯐꯝꯗꯒꯤ ꯍꯥꯏꯔꯛꯀꯗ꯭ꯔꯥ? ꯃꯉꯣꯟꯗ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯅꯨꯡꯁꯤꯖꯔꯤꯕ ꯀꯕꯤꯕꯨ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯒꯤ ꯌꯥꯝꯅ ꯋꯥꯖꯩ꯫ ꯑꯗꯨꯒꯨꯝꯅ ꯆꯞ ꯃꯥꯟꯅꯩ, ꯀꯕꯤꯁꯨ ꯂꯩꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯃꯇꯝ ꯆꯠꯅꯕꯤ ꯑꯁꯤꯅ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯂꯩꯃꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯀꯕꯤꯅꯁꯨ ꯋꯥꯖꯔꯤꯕꯅꯤ꯫ ꯐꯅꯌꯥꯝꯅ ꯏꯅꯥꯛ ꯈꯨꯜꯂꯕꯁꯨ ꯂꯥꯏꯔꯕꯁꯨ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯂꯩꯕ ꯃꯇꯝꯗ ꯌꯨꯝꯗꯒꯤ ꯏꯟꯊꯣꯔꯛꯂꯦ ꯕꯦꯔꯥ ꯂꯩꯇꯦ, ꯑꯎꯟꯄꯣꯠ ꯄꯤꯔꯛꯇ꯭ꯔꯦ ꯕꯦꯔꯥ ꯂꯩꯇꯦ, ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯇꯇꯥꯏ ꯑꯗꯨꯃꯛ ꯍꯣꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯕ ꯇꯥꯔꯕꯗꯤ ꯃꯌꯨꯝ ꯃꯀꯩ ꯅꯨꯡꯉꯥꯏꯕ꯭ꯔꯥ, ꯊꯕꯛ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯪꯉꯤ꯫ ꯊꯕꯛ ꯇꯧꯕ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡ ꯑꯣꯏꯔꯒꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯥꯖꯕ ꯄꯤꯅꯤꯡꯉꯤ, ꯑꯗꯨꯒ ꯂꯩꯇ ꯂꯥꯏꯔꯕ ꯄꯠꯇꯠꯄ ꯑꯅꯪꯕ ꯏꯃꯨꯡ ꯑꯣꯏꯔꯒꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯤꯅꯤꯡꯗꯕ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯩꯊꯣꯛꯇꯨꯅ ꯊꯝꯂꯒ ꯑꯇꯣꯞꯄ ꯑꯃꯗ ꯆꯦꯟꯈꯤꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯀꯕꯤ ꯑꯃꯗꯤ ꯂꯩꯃ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯃꯕꯥꯅꯤꯅ ꯅꯨꯡꯁꯤꯅꯅ ꯆꯠꯂꯤꯕ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯠꯈꯥꯏꯕ ꯊꯤꯟꯒꯥꯏꯕ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯤꯄꯥꯏꯖꯩ꯫ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯇꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗ ꯅꯨꯄꯤ ꯑꯃꯇꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯃꯥꯅ ꯍꯌꯦꯡ ꯂꯩꯒꯗꯕ ꯏꯃꯨꯡꯅꯤ, ꯑꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯅꯤ ꯍꯥꯏꯔꯒꯗꯤ ꯀꯕꯤꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯈꯟꯕꯒꯤ ꯀꯕꯤꯕꯨ ꯅꯝꯗꯨꯅ ꯊꯦꯝꯅꯧꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯂꯩꯃꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯀꯕꯤꯁꯨ ꯃꯤꯅꯤ, ꯊꯃꯣꯏ ꯄꯥꯜꯂꯤ, ꯑꯗꯨꯅ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯏ, ꯂꯥꯏꯔꯕ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯇꯦ꯫ ꯂꯩꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯂꯩꯃꯅ ꯍꯥꯏꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯅꯕꯒꯤ ꯌꯥꯏꯐꯅꯕꯒꯤꯅꯤ ꯈꯟꯗꯨꯅ ꯃꯥꯁꯨ ꯑꯗꯨꯃꯛ ꯏꯜꯂꯤ꯫ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯂꯩꯇꯕ ꯂꯥꯏꯔꯕ ꯑꯋꯥꯠ ꯑꯄꯥ ꯈꯨꯗꯤꯡꯃꯛ ꯐꯥꯎꯕ ꯂꯩꯃꯅ ꯂꯣꯏꯅ ꯂꯩꯗꯨꯅ ꯄꯤꯔꯤꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯂꯩꯃꯕꯨ ꯈꯪꯗꯕ ꯂꯩꯇꯦ, ꯂꯣꯏꯅꯁꯨ ꯄꯥꯝꯃꯤ, ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯖꯩ꯫ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯏꯃꯨꯡ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯟꯕꯤꯕ ꯋꯥꯖꯕ ꯑꯗꯨꯅ ꯂꯨꯍꯣꯡꯂꯒ ꯂꯩꯔꯕꯗꯤ ꯃꯈꯣꯏꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕ ꯃꯈꯣꯏꯁꯨ ꯈꯪꯉꯤ꯫ ꯀꯕꯤ ꯀꯣꯂꯦꯖ ꯐꯥꯎꯕꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯀꯥꯕ ꯂꯣꯏꯁꯤꯜꯍꯧꯔꯕꯅꯤ꯫ ꯃꯈꯥ ꯇꯝꯒꯗꯕꯗꯨꯁꯨ ꯀꯔꯤ ꯇꯝꯒꯗꯕꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯆꯦꯛ ꯁꯥꯕ ꯈꯔ ꯆꯠ, ꯒꯤꯂꯥꯁ ꯁꯥꯕ ꯈꯔ ꯆꯠ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩ꯫ ꯄꯥꯈꯪꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦ꯫ ꯂꯩꯇ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯅꯣꯡꯃꯒꯤ ꯋꯥꯠꯇꯅꯕ ꯑꯗꯨꯃꯛ ꯊꯕꯛ ꯊꯤꯗꯨꯅ ꯁꯨꯗꯨꯅ ꯂꯩ꯫ ꯌꯨꯝꯗ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤ ꯇꯣꯏꯅ ꯇꯣꯏꯅ ꯎꯅꯕꯁꯨ ꯐꯪꯗꯦ, ꯄꯥꯎ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯐꯥꯎꯅꯕꯁꯤ ꯅꯠꯇꯅ꯫ ꯂꯩꯃꯅ ꯄꯥꯝꯖꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯆꯠꯂꯤꯕꯅꯤ ꯈꯥꯏꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛꯀ ꯃꯐꯤ ꯑꯅꯥꯟꯕ ꯁꯦꯠꯂꯒ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯗ ꯇꯣꯡꯃꯤꯟꯅꯔꯒ ꯆꯠꯄꯗꯨ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯗꯨꯕꯨ ꯀꯕꯤꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯨꯅꯗꯤ ꯇꯔꯨ ꯇꯅꯥꯟꯅ ꯆꯠꯄꯗꯤ ꯐꯪꯗ꯭ꯔꯦ꯫ ꯎꯅꯁꯤ ꯍꯥꯏꯔꯕꯁꯨ ꯂꯩꯔꯝꯂꯤꯕ ꯃꯥꯅ ꯁꯦꯠꯂꯝꯂꯤꯕ ꯑꯃꯣꯠꯄ ꯐꯤꯔꯣꯜ ꯑꯗꯨꯒ ꯍꯦꯛꯇ ꯊꯣꯛꯂꯛꯏ꯫ ꯂꯩꯃꯅ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯄꯤꯁꯜꯂꯝꯕ ꯑꯗꯨꯗ ꯂꯣꯏꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯎꯅꯕꯁꯤ꯫ ꯃꯄꯥꯟ ꯊꯣꯡꯗ ꯃꯣꯠꯂꯕꯁꯨ ꯂꯩꯈꯣꯝ ꯇꯩꯔꯕꯁꯨ ꯊꯃꯣꯏꯗꯤ ꯁꯅꯥꯅꯤ, ꯃꯗꯨꯃꯛꯅ ꯂꯩꯃꯅ ꯀꯕꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕꯅꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯊꯕꯛ ꯋꯥꯅ ꯁꯨꯕ ꯆꯠꯂꯨꯔꯕꯁꯨ ꯍꯜꯂꯛꯂꯒ ꯃꯥ ꯄꯣꯊꯥꯒꯦ ꯍꯥꯏꯗꯦ꯫ ꯌꯨꯝꯒꯤ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯑꯋꯥꯠ ꯑꯄꯥ ꯊꯤꯗꯨꯅ ꯂꯣꯏꯅꯃꯛ ꯇꯧꯕ ꯌꯥꯕ ꯇꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯂꯩꯃꯁꯨ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯍꯜꯂꯤ꯫ ꯊꯕꯛ ꯁꯨꯔꯨꯔꯦ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯇꯣꯛꯊꯣꯛꯇꯦ, ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯇꯦ꯫ ꯂꯩꯃꯅ ꯐꯣꯟ ꯇꯧꯔꯛꯄ ꯑꯗꯨꯝ ꯄꯥꯏ, ꯍꯜꯂꯛꯂꯒ ꯏꯃꯨꯡꯒꯤ ꯆꯥꯛ ꯏꯁꯤꯡꯁꯨ ꯃꯥꯅ ꯊꯣꯡꯕ ꯌꯥꯎꯏ꯫ ꯌꯨꯝꯗ ꯂꯥꯛꯂꯒ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯇꯝ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯐꯪꯗ꯭ꯔꯕꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯇꯝ ꯐꯪꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯕꯤꯅ ꯂꯩꯃꯕꯨ ꯃꯥꯒꯤꯗꯃꯛꯇ ꯃꯇꯝ ꯌꯥꯝꯅ ꯄꯤꯕꯤ, ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯁꯥꯏ, ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯟꯕ ꯂꯩꯇꯦ ꯂꯩꯃꯅ꯫ ꯑꯗꯨꯕꯨ ꯃꯇꯝꯁꯨ ꯑꯗꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯊꯕꯛ ꯇꯧꯕꯒꯤ ꯆꯍꯤ ꯃꯇꯝ ꯍꯦꯜꯂꯅꯤ ꯈꯟꯗꯨꯅ ꯂꯩꯃꯅ ꯀꯕꯤꯕꯨ ꯆꯦꯛ ꯁꯨꯕ, ꯀꯣꯏꯂꯥꯁ ꯊꯥꯕ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯕ ꯊꯥꯏ꯫ ꯐ꯭ꯔꯤꯗ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯇꯝꯕ ꯌꯥꯕ, ꯈꯪꯖꯤꯟꯕ ꯌꯥꯕ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯂꯩꯃꯅ ꯀꯕꯤꯕꯨ ꯇꯝꯍꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯕ ꯉꯥꯏꯕ ꯑꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯃꯅ ꯂꯧꯔꯛꯇꯨꯅ ꯀꯕꯤꯒ ꯃꯕꯥꯅꯤ ꯃꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯊꯥꯍꯜꯂꯤ꯫
ꯈꯟꯕꯗꯤ ꯑꯗꯨꯃꯛ ꯈꯜꯂꯛꯏ, ꯅꯨꯡꯉꯥꯏꯕ, ꯈꯨꯗꯣꯡꯆꯥꯕ, ꯂꯝꯗꯥꯡ ꯆꯥꯕ ꯊꯕꯛ ꯑꯣꯏꯔꯒꯅ ꯑꯗꯨꯃꯛ ꯇꯧꯏ, ꯂꯝꯗꯥꯡ ꯆꯥꯗꯕ, ꯈꯨꯗꯣꯡꯊꯤꯕ ꯃꯐꯝ ꯑꯣꯏꯔꯒꯅ ꯍꯦꯛꯇꯃꯛ ꯇꯣꯛꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯈꯤꯕꯗꯒꯤ ꯃꯁꯥ ꯅꯥꯜꯂꯦ꯫ ꯎꯅꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯡꯃꯥꯏꯖꯤꯡꯗ ꯅꯣꯡ ꯐꯥꯗꯣꯛ ꯇꯔꯨ ꯇꯅꯥꯟꯅ ꯎꯅꯕ ꯂꯩꯃꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯇꯣꯂꯣꯞ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦꯔꯥ ꯊꯕꯛ ꯑꯃ ꯆꯠꯂꯤ ꯍꯥꯏꯔꯕꯗꯤ ꯃꯤꯅꯁꯨ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯥꯕꯨ ꯈꯖꯤꯛꯇꯪꯗꯤ ꯃꯤ ꯑꯣꯏꯅ ꯎꯕꯤꯕ ꯊꯥꯕꯤꯕ ꯑꯗꯨꯗ ꯂꯩꯃ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯍꯥꯟꯅꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ, ꯈꯔ ꯁꯨꯔꯒ ꯈꯔ ꯆꯥꯔꯒ ꯄꯪꯂꯩ ꯂꯩꯕ, ꯃꯤꯅꯁꯨ ꯃꯤꯅꯤ ꯍꯥꯏꯅ ꯊꯥꯕꯤꯗꯕ, ꯏꯌꯥ ꯌꯥꯕꯒꯤ ꯇꯥꯏꯞꯇ ꯎꯕꯤꯔꯝꯕ ꯑꯗꯣ ꯊꯕꯛ ꯃꯆꯥꯗꯨꯃ ꯇꯧꯕꯗꯒꯤ ꯃꯤꯅꯁꯨ ꯃꯥꯅ ꯉꯥꯡꯕ ꯋꯥ ꯇꯥꯕꯤꯕ, ꯂꯝꯈꯥꯡꯗ ꯊꯦꯡꯅꯕꯗ ꯊꯕꯛ ꯆꯠꯂꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯇ꯭ꯔꯕ꯭ꯔꯥ ꯀꯥꯏꯅꯒ ꯍꯪꯕꯗꯨꯗ ꯂꯩꯃꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯒꯨꯝꯕꯗꯨꯅꯤ ꯃꯥꯅ ꯄꯥꯝꯖꯕ꯫ ꯃꯥꯒꯤ ꯊꯥꯒꯤ ꯐꯪꯂꯛꯂꯤꯕ ꯄꯩꯁꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯨꯡꯁꯤꯜꯂꯒ ꯃꯔꯨꯞ ꯑꯆꯧꯕ ꯑꯃꯁꯨ ꯌꯥꯎꯍꯜꯂꯤ꯫ ꯊꯕꯛ ꯇꯧꯈꯤꯕꯗ ꯉꯥꯏꯔꯤ, ꯌꯨꯝ ꯁꯥꯕ, ꯍꯣꯡꯅꯕ ꯁꯦꯟ ꯇꯨꯡꯁꯤꯟꯕꯗꯤ ꯉꯝꯂꯣꯏ ꯍꯥꯏꯕ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯪꯉꯤ꯫ ꯑꯗꯨꯅ ꯃꯔꯨꯞ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯒ ꯌꯨꯝ ꯍꯥꯟꯅ ꯁꯥꯕꯒꯤ ꯄ꯭ꯂꯥꯟ ꯃꯈꯣꯏ ꯑꯅꯤ ꯁꯤꯟꯅꯩ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯂꯩꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯄꯩꯁా ꯋꯥꯠꯇꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯀꯕꯤꯕꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯅ ꯊꯕꯛ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯗ ꯄꯩꯁꯥ ꯄꯨꯊꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯂꯩꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯊꯥꯖꯕ ꯑꯃꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯥꯅ ꯀꯕꯤꯗꯁꯨ ꯍꯥꯏ꯫ ꯀꯕꯤꯅꯁꯨ ꯌꯥꯔꯛꯂꯗꯨꯅ ꯃꯕꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯊꯕꯛ ꯇꯧꯕꯒꯤ ꯁꯦꯜ ꯑꯗꯨ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯈꯟꯕꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯂꯣꯏꯅꯃꯛ ꯇꯧꯏ꯫ ꯌꯥꯝꯅ ꯍꯩꯁꯤꯡꯕ, ꯑꯣꯏꯖꯕ, ꯀꯥꯟꯅꯕ ꯈꯪꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯀꯕꯤꯒꯤ ꯃꯃꯥꯈꯣꯏꯅꯁꯨ ꯂꯩꯃꯕꯨ ꯃꯃꯧ ꯑꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯩ꯫ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛꯃꯛꯄꯨ ꯄꯥꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤ ꯏꯃꯨꯡꯒꯤ ꯑꯃꯗꯤ ꯈꯨꯗꯤꯡꯃꯛꯀꯤ ꯀꯥꯟꯅꯒꯗꯕ, ꯌꯥꯏꯐꯒꯗꯕꯅꯤ ꯈꯜꯂꯗꯨꯅ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯇꯝꯁꯨ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤ꯫ ꯀꯕꯤ ꯃꯥꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯗꯨꯅ ꯊꯥꯒꯤ ꯇꯣꯂꯣꯞꯁꯨ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯐꯪꯏ꯫ ꯃꯔꯨꯞ ꯃꯊꯪ ꯃꯊꯪ ꯌꯥꯎꯗꯨꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯨꯡꯁꯤꯟꯕꯁꯨ ꯉꯝꯃꯤ꯫ ꯂꯩꯃꯅꯁꯨ ꯃꯇꯦꯡ kaya ama ꯇꯧꯔꯛꯇꯨꯅ ꯌꯨꯝ ꯌꯥꯝꯅ ꯆꯥꯎꯗꯕꯤ ꯄꯤꯛꯇꯛ ꯇꯧꯕ ꯌꯨꯝ ꯃꯆꯥ ꯑꯃꯗꯤ ꯁꯥꯕ ꯉꯝꯖꯔꯦ꯫ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯀꯕꯤꯅ ꯊꯕꯛ ꯇꯧꯕꯗꯒꯤ ꯌꯨꯝ ꯁꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯏ꯫ ꯁꯣꯝꯗꯅ ꯂꯩꯃꯅ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯇꯧꯏ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗꯤ ꯃꯤꯅ ꯀꯅꯥ ꯑꯃꯇ ꯈꯪꯕꯤꯕ ꯎꯕꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯝ ꯑꯣꯏꯔꯕꯁꯨ ꯂꯩꯃ ꯀꯕꯤꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯟꯊꯨꯡ ꯌꯧꯒꯗꯣꯔꯦ, ꯌꯧꯒꯗꯕ ꯀꯨꯏꯔꯛꯇ꯭ꯔꯦ, ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ ꯑꯗꯨ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯆꯦꯟꯈꯤ꯫ ꯆꯦꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯍꯥꯏꯅ ꯁꯤꯡꯅꯕ ꯑꯣꯏꯔꯒꯗꯤ ꯀꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯌꯥꯝꯅ ꯍꯟꯊꯕ ꯏꯃꯨꯡꯅꯤ, ꯑꯗꯨꯅ ꯂꯩꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯔꯣꯏ ꯈꯪꯕꯒꯤ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯤꯕꯅꯤ꯫ ꯂꯩꯃꯅ ꯆꯦꯜꯂꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯕꯨꯡ ꯑꯍꯨꯝ ꯑꯗꯨ ꯌꯨꯝ ꯀꯩ ꯑꯃꯗ ꯄꯥꯟꯗ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯈꯜꯂꯝꯕꯒ ꯍꯥꯏꯕ ꯇꯧꯕꯒ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯑꯗꯨꯒ ꯆꯞ ꯆꯥꯅ ꯊꯣꯛꯏ꯫ ꯀꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯃꯇꯝꯗ ꯀꯔꯝꯕ ꯏꯃꯨꯡ ꯃꯅꯨꯡꯅꯣ ꯍꯥꯏꯕ ꯃꯈꯣꯏ ꯈꯪꯏ꯫ ꯑꯗꯨꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯗꯕꯤꯗ ꯂꯩꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯕꯨꯡ ꯑꯍꯨꯝꯁꯨ ꯌꯨꯝ ꯀꯩ ꯑꯃꯇ ꯄꯥꯟꯗ꯭ꯔꯤ, ꯃꯥꯒꯤꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯃꯗꯤ ꯁꯥꯒꯩ ꯑꯁꯤꯗ ꯅꯨꯄꯤ ꯃꯊꯟ ꯈꯛꯇꯅꯤ, ꯃꯇꯝ ꯈꯔꯁꯨ ꯂꯩꯁꯥꯈꯤꯁꯅꯨ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯕꯨꯡ ꯑꯍꯨꯝ ꯑꯁꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯅꯝ ꯃꯁꯤꯡ ꯑꯗꯨꯗ ꯃꯇꯝ ꯈꯔꯁꯨ ꯅꯥꯎꯊꯤ ꯁꯥꯖꯈꯤꯁꯅꯨ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤ ꯌꯥꯝꯅ ꯀꯨꯏꯅ ꯃꯇꯝ ꯁꯥꯡꯅ ꯐꯥꯗꯣꯛꯅꯗꯨꯅ ꯊꯝꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯨꯕꯗꯤ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯌꯩꯊꯣꯛꯂꯕꯁꯨ ꯆꯍꯤ 1-2 ꯈꯛꯇꯪ ꯌꯩꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯤꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯕꯨꯡ ꯑꯍꯨꯝ ꯑꯗු ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯍꯥꯏꯗꯨꯅ ꯂꯦꯞꯅꯕ ꯑꯗꯨ ꯃꯕꯥꯅꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯕꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯈꯣꯏꯅ ꯂꯨꯍꯣꯡꯕ ꯁꯥꯡꯅ ꯌꯩꯊꯣꯛꯂꯤꯕ ꯑꯗꯨ ꯂꯩꯃ, ꯃꯊꯛ ꯊꯪꯕ ꯃꯕꯨꯡꯁꯤꯡ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯁꯥꯒꯩ ꯅꯥꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕ ꯋꯥ ꯑꯣꯏꯕꯅ ꯃꯥꯁꯨ
ꯍꯤꯛꯇꯣꯛꯄ ꯉꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯃꯥꯅ ꯏꯟꯗꯗꯨꯅ ꯀꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯁꯤꯟꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯏꯟꯊꯣꯛꯈꯤꯅꯤ ꯍꯥꯏꯕꯁꯨ ꯃꯥ ꯈꯪꯏ꯫ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯤ ꯑꯣꯏꯕꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨ ꯁꯥꯎꯕ ꯐꯅꯕꯒꯤꯗꯃꯛꯇ ꯇꯞꯅ ꯇꯞꯅ ꯊꯦꯝꯂꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯅꯛꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯒꯦ ꯈꯟꯗꯨꯅ ꯂꯩ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯆꯦꯠꯄ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕ ꯃꯇꯝꯗ ꯃꯃꯥꯗ ꯍꯦꯛꯇ ꯇꯥꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯀꯕꯤꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯕꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯅꯕꯒꯤꯗꯃꯛꯇ ꯆꯦꯜꯂꯤꯕꯅꯤ꯫ ꯂꯨꯍꯣꯡꯒꯗꯧꯕ ꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯁꯥꯁꯦ ꯀꯕꯤꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯦ ꯍꯥꯏꯕꯗꯨ ꯃꯃꯥꯗ ꯇꯁꯦꯡꯅꯃꯛꯀꯤ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯒ ꯀꯕꯤꯕꯨ ꯊꯕꯛ ꯇꯧꯕꯒꯤ ꯁꯦꯜꯁꯨ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯩ꯫ ꯃꯃꯥꯅ ꯄꯨꯊꯣꯛꯀꯗꯕ ꯁꯦꯜ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯃꯥꯅ ꯑꯃꯨꯛꯀ ꯃꯄꯥꯗ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯋꯥꯁꯤꯡ ꯑꯗꯨꯗꯤ ꯃꯥꯅ ꯃꯃꯥꯗ ꯍꯧꯗꯣꯛꯏ꯫ ꯑꯇꯩ ꯑꯇꯩꯃꯛꯅ ꯁꯥꯎꯗꯨꯅ ꯌꯥꯗ꯭ꯔꯕꯁꯨ ꯃꯃꯥ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥꯅꯤ꯫ ꯃꯆꯥꯒꯤ ꯑꯋꯥꯕꯗ ꯃꯥꯌꯣꯛꯅꯕ ꯑꯗꯨꯒ ꯈꯣꯟꯊꯤ ꯆꯥꯐꯝꯁꯨ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯄꯣꯠꯂꯨꯝꯁꯨ ꯄꯨꯕ ꯍꯥꯏꯕꯁꯤꯅꯤ ꯃꯃꯥ ꯑꯃꯒꯤ ꯊꯧꯗꯥꯡ꯫ ꯃꯔꯝ ꯑꯁꯤꯅ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯅꯤꯡꯕꯒꯤ ꯂꯩꯃꯒꯤ ꯃꯃꯥꯅ ꯃꯄꯥꯗ ꯋꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯍꯧꯗꯣꯛꯈꯤ꯫ ꯃꯇꯝ ꯈꯔꯗꯤ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯃ ꯂꯝ ꯍꯦꯟꯗꯨꯅ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯕꯁꯨ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯕ ꯃꯇꯝ ꯑꯗꯨ ꯉꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯕꯅꯤ꯫ ꯍꯥꯏꯕ ꯏꯟꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯅ ꯑꯍꯜꯁꯤꯡ ꯑꯗꯨ ꯁꯥꯎꯔꯝꯂꯕꯁꯨ ꯇꯞꯅ ꯇꯞꯅ ꯑꯁꯥꯎꯕ ꯑꯗꯨ ꯃꯥꯡꯈꯤꯗꯨꯅ ꯀꯕꯤꯅ ꯊꯕꯛ ꯇꯧꯕꯗ ꯆꯪꯒꯗꯕ ꯄꯨꯊꯣꯛꯀꯗꯕ ꯁꯦꯟ ꯈꯨꯗꯤꯡꯃꯛ ꯃꯄꯥꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯈꯤ꯫ ꯐꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯨꯒꯗꯕ ꯌꯨꯝ ꯑꯣꯏꯕꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯆꯔꯛꯏ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯂꯒ ꯋꯥꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯌꯥ ꯑꯣꯏꯒꯗꯧꯔꯤꯕ ꯀꯕꯤ ꯑꯗꯨꯕꯨ ꯊꯕꯛ ꯑꯃ ꯇꯧꯍꯟꯕꯗꯤ ꯃꯈꯣꯏꯁꯨ ꯄꯥꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤ ꯋꯥꯇꯥꯅꯗꯨꯅ ꯀꯕꯤ ꯊꯕꯛ ꯑꯃ ꯅꯝꯗꯨꯅ ꯊꯕꯛꯇꯨꯁꯨ ꯇꯧꯍꯟꯈꯤ꯫ ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯕꯨꯡꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯃꯊꯪ ꯂꯨꯍꯣꯡꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯋꯥ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯃꯅ ꯀꯕꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯂꯣꯏꯅꯃꯛ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯕꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯂꯩꯃꯗ ꯃꯇꯝ ꯀꯌా ꯄꯤꯔꯛꯇꯕ, ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯄꯅ ꯑꯌꯥꯝꯕ ꯑꯣꯏ꯫ ꯑꯗꯨꯕꯨ ꯂꯩꯃ ꯀꯕꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯀꯔꯤꯁꯨ ꯍꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ꯫ ꯌꯨꯝꯁꯨ ꯑꯃꯨꯛ ꯃꯊꯛ ꯍꯩꯒꯠꯂꯒ ꯁꯥꯕꯅ ꯊꯕꯛ ꯑꯃꯨꯛ ꯆꯠ, ꯌꯨꯝ ꯁꯥꯕꯒꯤꯅꯦ ꯀꯔꯤꯅꯦ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯉꯥꯏꯍꯥꯛ ꯇꯟꯖꯥ ꯐꯪꯕ ꯃꯇꯝꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯏ꯫ ꯅꯍꯥꯟ ꯃꯈꯩ ꯂꯨꯍꯣꯡꯕꯗꯨ ꯆꯩꯊꯣꯛꯂꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯆꯥꯔꯦ, ꯑꯗꯨꯅ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯑꯍꯜ ꯂꯃꯟꯁꯤꯡ ꯊꯥꯔꯛꯎ, ꯋꯥ ꯈꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯅ ꯀꯕꯤꯗ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯊꯧꯋꯥ ꯏꯁꯥ ꯁꯥꯗꯅ ꯊꯥꯔꯛꯀꯅꯤ ꯊꯥꯔꯛꯑꯣꯏ ꯍꯥꯏꯕꯒꯤ ꯋꯥ ꯂꯩꯊꯣꯛꯈꯤꯗꯨꯅ ꯑꯇꯣꯞꯄ ꯃꯔꯝꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯁꯥꯗꯨꯅ ꯂꯩ꯫ ꯃꯇꯝꯗꯨꯗ ꯂꯩꯃꯅ ꯈꯟꯈꯤ, ꯃꯥꯅ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯗꯨ ꯇꯥꯔꯦ, ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯕꯥꯅꯤ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗꯕꯒꯤ ꯁꯥꯟꯅꯅꯤꯡꯕ ꯋꯥꯔꯤ ꯀꯌా ꯑꯃ ꯂꯩꯕꯒꯤ ꯋꯥꯔꯤ ꯁꯥꯔꯛꯂꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯗꯣꯛꯏ꯫ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏ꯫ ꯁꯨꯡꯂꯥꯛꯇꯤ ꯂꯥꯛꯇꯦ꯫ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯣꯏꯅꯣ, ꯀꯔꯝ ꯀꯥꯟꯗ ꯊꯥꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯩ꯫ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯑꯃꯠꯇ ꯄꯤꯔꯛꯇꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯅꯔꯕꯁꯨ ꯅꯨꯄꯥ ꯃꯌꯨꯝꯅ ꯊꯧꯋꯥ ꯁꯥꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯑꯗꯨꯗ ꯂꯩꯃ ꯁꯥꯎꯅꯤꯡꯕꯗꯒꯤ ꯀꯕꯤꯗ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯊꯥꯔꯛꯎ, ꯂꯨꯍꯣꯡꯅꯕ ꯋꯥ ꯈꯟꯅꯅꯕ ꯍꯥꯏꯈꯤꯕꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯕꯥꯅꯤ ꯅꯨꯃꯤꯠꯇꯨ ꯈꯟꯅꯩ꯫ ꯈꯣꯟ ꯈꯔ ꯀꯟꯅꯔꯒ ꯉꯥꯡꯅꯔꯛꯄ ꯑꯗꯒꯤꯗꯤ ꯀꯕꯤꯁꯨ ꯊꯥꯗꯕ ꯌꯥꯗꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯊꯥꯔꯒ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯁꯤꯟꯅꯈꯤ꯫ ꯃꯇꯝꯁꯨ ꯂꯦꯞꯅꯈꯤ꯫ ꯂꯨꯍꯣꯡꯒꯗꯧꯔꯕ ꯑꯗꯨ ꯐꯥꯎꯕꯗ ꯀꯕꯤꯅ ꯂꯩꯃꯕꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯅꯨꯡꯁꯤꯕ ꯑꯗꯨ ꯏꯌꯧ ꯌꯧꯗꯕ, ꯌꯥꯝꯅ ꯍꯟꯊꯕ, ꯑꯇꯣꯞꯄ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯑꯍꯣꯡꯕ ꯎꯕ ꯐꯪꯈꯤ꯫ ꯂꯩꯃ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯔꯕꯁꯨ
ꯑꯑꯣꯏ ꯇꯥꯅꯒꯤ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯨꯗꯕꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯤꯉꯣꯟꯗ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯍꯩꯔꯛꯇꯕ ꯂꯩꯃꯅꯤ ꯑꯗꯨꯅ ꯐꯅ ꯑꯗꯨꯃꯛ ꯈꯟꯗꯣꯛꯏ꯫ ꯍꯩꯖꯤꯡ ꯈꯔꯥꯏ ꯊꯥꯕ ꯂꯣꯏꯔꯦ, ꯂꯨꯍꯣꯡꯕꯒꯤ ꯐꯝꯁꯨ ꯊꯥꯈ꯭ꯔꯕꯅꯤ, ꯕꯣꯔ ꯕꯥꯇꯣꯟ ꯆꯠꯄ ꯂꯣꯏꯅꯃꯛ ꯂꯣꯏꯔꯦ, ꯂꯩꯀꯥꯏ ꯂꯨꯀꯣꯛꯇ ꯕꯥꯇꯣꯟ ꯂꯣꯏꯅꯃꯛꯁꯨ ꯆꯠꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯅꯤ, ꯂꯩꯃ ꯁꯥꯒꯩ ꯅꯥꯇꯩꯗꯨꯒꯤ ꯑꯃꯠꯇ ꯐꯪꯖꯕ ꯅꯤꯉꯣꯜꯅꯤ, ꯌꯨꯝ ꯑꯗꯨꯒꯤꯁꯨꯅꯤ꯫ ꯑꯗꯨꯅ ꯍꯣꯡꯕ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯍꯣꯡꯒꯗꯕꯅꯤ꯫ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯀꯕꯤꯒ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯪꯗ꯭ꯔꯦ, ꯂꯩ ꯂꯦꯡꯕꯒꯤ ꯀꯦꯕꯅꯦ꯫ ꯃꯁꯥꯒꯤ ꯐꯣꯟ ꯑꯗꯨꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯐꯥꯎꯕ ꯁꯪꯖꯗꯦ꯫ ꯑꯃ ꯑꯃꯨꯛ ꯇꯧ, ꯑꯃ ꯑꯃꯨꯛ ꯇꯧ, ꯑꯁꯨꯝꯅ ꯀꯨꯟꯗꯣ ꯂꯦꯡꯕ ꯂꯣꯏꯔꯒ ꯄꯣꯠꯂꯣꯏ ꯁꯦꯠꯄꯁꯨ ꯂꯣꯏꯔꯦ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯏꯁꯩ ꯁꯛꯄ ꯀꯌꯥ ꯑꯃꯁꯨ ꯏꯁꯩ ꯁꯛꯄꯤ, ꯄꯨꯡꯖꯩꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯏꯁꯩꯁꯨ ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯡ ꯑꯗꯨꯝ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯕꯣꯔꯗꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯅꯩ, ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ꯫ ꯇꯉꯥꯏ ꯐꯗꯅ ꯄꯨꯡ 3-4 ꯐꯥꯎꯕꯗꯤ ꯉꯥꯏꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯂꯨꯀꯣꯛꯀꯤ ꯃꯤꯁꯨ ꯆꯣꯟꯅ ꯇꯤꯜꯂꯕꯅꯤ꯫ ꯑꯗꯨ ꯐꯥꯎꯕꯗ ꯕꯣꯔ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯁꯤ ꯃꯨꯔꯨꯝ ꯁꯣꯟꯅꯩ, ꯉꯥꯡꯅꯩ꯫ ꯉꯥꯏꯍꯥꯛꯇꯪꯒ ꯉꯥꯏꯈꯤꯁꯤ, ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯐꯔꯛ ꯇꯥꯕꯒꯤ ꯅꯠꯇ꯭ꯔꯒ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯃꯃꯝ ꯃꯤ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯔꯤꯉꯩꯗ ꯍꯦꯛꯇ ꯊꯦꯡꯕꯅꯤ, ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯉꯥꯏ꯫ ꯄꯨꯡ 6-7 ꯇꯥꯁꯤꯜꯂꯛꯂꯐꯥꯎꯕꯗ ꯕꯣꯔ ꯂꯥꯛꯇꯕꯗꯒꯤ ꯂꯩꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯂꯩꯃ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯕꯅ ꯋꯥ ꯑꯃꯇ ꯉꯥꯡꯕ ꯊꯣꯛꯇꯗꯨꯅ ꯁꯥꯎꯅꯤꯡꯕꯒ ꯏꯔꯣꯏꯅꯅ ꯀꯕꯤꯗ ꯐꯣꯟ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩ꯫ ꯃꯈꯣꯏꯅ ꯂꯥꯛꯇ꯭ꯔꯤꯕꯒꯤ ꯃꯔꯝ ꯑꯗꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯥꯏꯗꯣꯔꯛꯄꯗꯤ ꯐꯝꯗꯤ ꯊꯣꯛꯄꯅꯤ꯫ ꯐꯣꯟꯁꯨ ꯂꯣꯏꯅꯃꯛ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯃꯤ ꯃꯈꯩꯒꯤ ꯐꯣꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯣꯐ ꯊꯝꯃꯤ꯫ ꯑꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯦ꯫ ꯂꯩꯃꯒꯤ ꯏꯃꯨꯡ ꯀꯨꯀꯟ ꯄꯥꯡꯒꯟꯕ ꯏꯃꯨꯡꯅꯤ, ꯑꯗꯨꯅ ꯈꯨꯗꯛꯇ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯄꯨꯂꯤꯁ ꯌꯥꯎꯅ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯤ ꯁꯣ ꯂꯣꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯕꯅꯤꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯕ ꯋꯥ ꯂꯥꯎꯗꯨꯅ ꯈꯪꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯃꯊꯪ ꯊꯤꯒꯠꯅꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯐꯅꯌꯥꯝꯅ ꯀꯟꯅ ꯂꯣꯠꯂꯕꯁꯨ ꯄꯨꯂꯤꯁꯀꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯕ ꯉꯝꯗꯕꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯄꯨꯂꯞ ꯐꯥꯗꯨꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯊꯝꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁꯅ ꯋꯥ ꯃꯊꯪ ꯍꯪꯂꯛꯄꯗ ꯀꯕꯤꯗ ꯄꯨꯂꯤꯁꯅ ꯃꯥꯒꯤ ꯃꯆꯤꯟ ꯍꯪꯕꯗ ꯈꯨꯝꯂꯛꯈꯤ꯫ ꯂꯨꯍꯣꯡꯕ ꯑꯗꯨ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯌꯩꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯕꯤ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯊꯕꯛ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯒ ꯂꯨꯍꯣꯡꯗꯕꯤꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯋꯥ ꯈꯟꯅꯔꯛꯄ, ꯃꯌꯥꯝ ꯋꯥ ꯂꯥꯎꯅꯔꯛꯄ ꯑꯗꯨꯗ ꯃꯥꯅ ꯆꯦꯜꯂꯨꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯎ ꯄꯤꯔꯛꯇꯨꯅ ꯀꯕꯤꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄ ꯑꯗꯨꯗ ꯂꯣꯠꯄꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯔꯤ ꯃꯔꯝꯒꯤ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯒ ꯋꯥ ꯂꯣꯏꯁꯤꯟꯅꯗꯕꯤꯗ ꯂꯩꯔꯤꯕ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯆꯦꯜꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯑꯗꯨꯗꯁꯨ ꯀꯕꯤꯅ ꯈꯨꯝꯂꯛꯈꯤ, ꯂꯩꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯗ ꯂꯩꯃꯕꯨ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯀꯕꯤꯅ ꯊꯥꯖꯕ ꯃꯥꯡꯈꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯍꯤ 1-2 ꯌꯩꯊꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯌꯩꯊꯣꯛꯄ ꯑꯗꯨꯗ ꯃꯕꯥꯅꯤꯒꯤ ꯃꯔꯤ ꯑꯗꯨ ꯑꯣꯏꯔꯔꯣꯏ ꯈꯟꯕꯗꯒꯤ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯃꯁꯨ ꯑꯃꯠꯇ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ꯫ ꯃꯥꯅ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯆꯦꯜꯂꯨꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯀꯧꯈꯠꯇꯨꯅ ꯍꯧꯖꯤꯛꯇꯤ ꯋꯥ ꯊꯣꯛꯂꯕꯅꯤꯅ ꯊꯕꯛꯁꯨ ꯊꯣꯛꯄ ꯇꯥꯔꯦ꯫ ꯂꯩꯃꯒꯤ ꯃꯄꯥꯅ ꯀꯕꯤꯕꯨ ꯊꯕꯛ ꯑꯃ ꯇꯧꯍꯟꯈꯤꯕꯅꯤ꯫ ꯅꯝꯈꯤꯕ ꯄꯩꯁꯥꯒꯤꯗꯤ ꯇꯔꯥꯏ ꯊꯣꯛꯈ꯭ꯔꯒ ꯊꯕꯛ ꯑꯗꯨ ꯊꯗꯠꯂꯦ꯫ ꯁꯪꯒ ꯄꯨꯡꯒ ꯆꯥꯎꯕ, ꯃꯤ ꯋꯠꯇꯕ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯂꯩꯃꯒꯤ ꯃꯄꯥꯅꯤ꯫ ꯃꯈꯣꯏꯗ ꯁꯤꯡꯅꯔꯕꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯉꯣꯟꯗ ꯃꯆꯥꯅꯨꯄꯤ ꯄꯤꯔꯕꯗꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯃꯄꯨꯟꯁꯤ ꯑꯗꯨ ꯂꯩꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯀꯕꯤꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨꯁꯨ ꯂꯩꯃꯒꯤ ꯃꯄꯥꯅ ꯍꯥꯞꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯑꯗꯨ ꯊꯗꯠꯂꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯥꯅꯨꯄꯤꯕꯨ ꯃꯉꯣꯟꯗ ꯄꯤꯔꯣꯏ, ꯂꯩꯀꯥꯏ ꯃꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯈꯨꯔꯝꯒꯗꯕꯅꯤ, ꯏꯖꯠ ꯃꯥꯡꯍꯟꯕꯒꯤ ꯑꯣꯏꯅ ꯐꯪꯐꯝ ꯊꯣꯛꯄ ꯗꯟꯗꯤꯁꯨ ꯐꯪꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯃꯒꯤ ꯃꯃꯥ ꯃꯄꯥꯅ ꯀꯕꯤꯒꯤ ꯃꯊꯛꯇ ꯀꯦꯁ ꯀꯌꯥ ꯑꯃ ꯊꯥꯡꯒꯠꯈꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯆꯦꯜꯂꯨꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯍꯥꯏ ꯃꯈꯣꯏꯒꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯀꯕꯤꯗ ꯄꯤꯕ ꯉꯝꯂꯔꯣꯏ꯫ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯃꯈꯣꯏꯗ ꯈꯪꯍꯟꯕꯤꯕ ꯊꯣꯛꯂꯝꯂꯕꯗꯤ
ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯆꯦꯜꯍꯜꯂꯝꯃꯣꯏꯗꯕꯅꯤ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯟꯕ, ꯏꯖꯠ ꯃꯥꯡꯍꯟꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯧꯔꯒ ꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯑꯃꯨꯛ ꯄꯤꯈꯤꯗ꯭ꯔꯦ꯫ ꯁꯨꯝꯅ ꯑꯃꯁꯨ ꯐꯪꯍꯧꯗ ꯐꯣꯔꯁꯥ ꯇꯥꯗꯨꯅ ꯇꯣꯛꯏ꯫ ꯑꯗꯨꯒ ꯑꯃꯅ ꯂꯥꯜꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯀꯃꯦꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯀꯔꯝꯕꯅ ꯆꯨꯝꯕꯅꯣ ꯂꯥꯟꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯈꯪꯖꯗ꯭ꯔꯦ, ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯃꯊꯪꯗꯁꯨ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯃꯊꯪ ꯑꯣꯏꯅ ꯂꯤꯖꯔꯛꯀꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪ ꯑꯗꯨ ꯂꯧꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯁꯣꯏꯗꯅ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯨ꯫